Hi, welcome back to my channel. I am Dr. Nihar Sinam and ngasi si video sida koi yam common over surgical problem am gi matang da discuss tause. Hi, conditions e gallstones. Hi di gallbladder da stones leiba Masinkha da nung leiba. So si video se how rikanda aina pinning information am lay. I say gallbladder gi anaba yengba doctor di nate oidre kayino da MBBS loraga masters in general surgery 3 years training tabu matam da gallbladder gi anaba se koi training tabu matam da tha amada kuntra nipumu adum yengi and over 3 years around thousands of patients gumba adum thengnaram gani but after that I use plastic and reconstructive surgery rom da my own jalaga adu muk 3 years tame so lehozik plastic and reconstructive surgeon amore so gallbladder gi anabadi kasu yengdre but I 3 years experience to the and like parakpa tamakpa myam gi information do just share tawning by one ka the mi kharana dum kamain tawri no kai tawri no kamain nari no gallbladder se kai no kai lokthoi no khang daba lerambi ya na sum information share tawning gi videos se samjarakani so sigi matang da anything taseng na consult tawning mo leragadi you should consult a general surgeon gallbladder gi anabse yengthoke haidi general surgeon haiba doctor se tanagadabani and general surgeon natragasu general surgeon matungda gastro surgery tamba doctor oigera even onco surgery tamba doctor oigera sigumbazu dum tanaba yai now let's come back to kagi gallbladder se kaino kagi Masinkha haise kaino liver dagi bile juice haiba matoli intestines da tadoni stomach matungda small intestine lay small intestine matungda large intestine lay so stomach ki hek matungda small intestine gi first part duodenum haibaze sida liver dagi juice thadoraga magi duct pipe gomba malaga intestine da tadoni so sigi juice sida ka yawi digestive enzymes yawi akoina chariba fatty food gomba tumnaba khotnaba enzymes gomba yawi so akoina chak chaba matamda hojiki enzyme do dakar lakani digest tawnaba so chaksaba matamda thadoroknaba nakanda gallbladder haiba organ sida hojiki juice to tungzala lay then chaksara kana chemical stimulus amala akanda gallbladder do stimulate tawrakanda contract tawraga juice to thadoroktoini so matam khargi gallbladder sina juice se store tawi sise digestive enzyme khadang nate bile haise sida waste products or metabolites akoina chariba miyam natraga hidak gumba chaba liver da digest liver da metabolize tawba products singi metabolite zu yawi so sigi bile juice haibase liver day thola aga common hepatic duct haina tawra thola aga gallbladder da changani gallbladder da changba pipe tuna cystic duct kawi and gallbladder da tungzala layerni darkar layer kana gallbladder na tak and methora ani cystic duct da thola ani and makhad common bile duct haibase chatlaga duodenum haiba intestine gi part da amu thola aga magi tawgadaba magi enzyme oina tumhangera natraga magi waste product to amangbaga yauraga mix tawraga thokigera adu tawrani so gallbladder sida phammaga leiba hojiki bile do sometimes phamjallaga akhoigi just like sangom phamjallaga curd on badumaina hojiki juice to nung on yawi so nung haraga yam simple just any type of nung guma kino nate nungze cholesterol stones haina zu ko yawi bile pigment stones haibu zu yawi mixed type of stones haibu zu lei nungze akan bu zu oibi yai yamna thotpa oibi yai natraga cream lawa lingoi gi type to oibu zu yawi mayam oibu zu yawi amani dang oibu zu yawi achawwa amakhatang oibu zu yawi makup majam oibu zu yawi so sigi nung leibu jina kai problem oiduino nung khar leire en khalase ani hum leire en khalase so gallbladder gi magi duct ka samnaba magi neck haitare ko aduda nung ama phul leng khalaseba gallbladder sina si nungje methokna bhonarakani phullamnina nungai ro phungatlaga na methokna bhonarakani adugi contraction do biliary colic kawe aduna naraktuni size da kinom lekhai bi tai dan lekhai bi type to saina anabam phawrakani aduga sigi magi activity duna nung de loose oiraga takhaina mu gallbladder gi manung da mu tare en khalase adudi nabdong pharani juice to pasan thokpa ngamani daka lere kanda aduga amuk phullaga di narni so mi je kai gumma matamda oily food chasal lure en khalane adudi gallbladder da tak haina
juice ꯊꯣꯛꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯅꯤ ꯅꯨꯡ ꯐꯝꯃꯒ ꯂꯩꯔꯝꯕꯗꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯐꯨꯟꯅꯤ ꯈꯔ ꯁꯥꯏꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯥꯏꯟ ꯑꯃꯨꯛ ꯇꯥꯈ꯭ꯔꯅꯤ ꯑꯃꯨꯛ ꯐꯔꯅꯤ ꯁꯣ ꯁꯤꯒꯤꯁꯤ ꯃꯔꯛ ꯃꯔꯛꯇ ꯅꯥꯕ ꯌꯥꯏ ꯅꯨꯡ ꯂꯩꯕꯁꯤꯅ ꯃꯔꯛ ꯃꯔꯛꯇ ꯅꯥꯔꯒꯗꯤ ꯈꯔ ꯐꯔꯦꯀꯣ ꯅꯨꯡꯗꯨꯅ ꯀꯩꯒꯨꯝꯕ ꯄꯜꯂꯒ ꯂꯩꯔꯒ ꯐꯨꯜꯂ ꯂꯩꯔꯗꯤ ꯇꯥꯔꯛꯎ ꯌꯥꯔꯔꯣꯏ ꯑꯗꯨꯝ ꯅꯥꯔ ꯂꯩꯔꯅꯤ ꯁꯨꯝ ꯅꯥꯔ ꯂꯩꯕꯁꯤꯅ ꯒꯣꯜꯕ꯭ꯂꯦꯗꯔꯗꯁꯨ ꯃꯁꯥꯒꯤ ꯃꯆꯨꯝ ꯈꯔ ꯊꯣꯛꯆꯔꯤ ꯑꯗꯨꯗꯣ ꯁꯨꯝ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯁꯤꯁꯨ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯅꯤ ꯄꯣꯝꯈꯠꯂꯛꯑꯅꯤ ꯁꯤꯁꯤꯁꯨ ꯑꯃꯨꯛ ꯅꯥꯔꯅꯤ ꯏꯟꯐ꯭ꯂꯦꯝ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯎꯔꯤꯡꯒꯤ ꯇꯥꯏꯞꯇ ꯉꯥꯡꯁꯤꯜꯂꯒ ꯄꯣꯝꯈꯠꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯒꯣꯜꯕ꯭ꯂꯦꯗꯔꯁꯤꯁꯨ ꯊꯥꯒꯠꯂꯛꯑꯅꯤ ꯃꯥꯏ ꯋꯥꯜꯗꯣ ꯄꯣꯝꯈꯠꯂꯛꯑꯅꯤ ꯁꯣ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩ ꯀꯧꯏ ꯀꯣꯂꯦꯁꯤꯁꯇꯥꯏꯇꯤꯁ ꯀꯣꯂꯦꯁꯤꯁ ꯍꯥꯏꯗꯤ ꯒꯣꯜꯕ꯭ꯂꯦꯗꯔ ꯑꯥꯏꯇꯤꯁ ꯍꯥꯏꯗꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯇꯧꯔꯒ ꯀꯣꯂꯦꯁꯤꯁꯇꯥꯏꯇꯤꯁ ꯀꯧꯏ ꯀꯣꯂꯦꯁꯤꯁꯇꯥꯏꯇꯤꯁꯁꯦ ꯇꯧꯔꯛꯑꯒꯗꯤ ꯅꯥꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯨꯝ ꯅꯥꯔ ꯂꯩꯔꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯏꯅ ꯇꯧꯕꯩ ꯅꯥꯕꯗ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯄꯣꯝꯈꯠꯂꯒ ꯅꯥꯔ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯅꯤ ꯁ꯭ꯋꯥꯏꯗꯒ ꯃꯦꯠꯄꯗꯒ ꯅꯥꯔꯛꯑꯅꯤ ꯗꯦꯟ ꯑꯁꯤꯁꯦ ꯀꯨꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯑꯁꯤꯒꯤ ꯐꯨꯜꯂꯒ ꯂꯩꯕ ꯃꯍꯤ ꯅꯥꯏꯒꯨꯝꯕ ꯑꯣꯜꯂꯛꯄ ꯌꯥꯏ ꯌꯥꯝꯅ ꯁꯦꯞꯇꯤꯛ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯂꯥꯛꯄ ꯌꯥꯏ ꯗꯦꯟ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯆ ꯇꯧꯔ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯋꯥꯜꯁꯇꯣ ꯕ꯭ꯂꯗ ꯁꯄ꯭ꯂꯥꯏꯗꯣ ꯁꯣꯜꯂꯛꯇꯅ ꯃꯐꯝ ꯑꯃꯗ ꯍꯣꯔꯛꯄ ꯌꯥꯏ ꯏ ꯆꯦꯟꯕ ꯉꯝꯗꯗꯅ ꯑꯗꯨꯒꯤ ꯍꯣꯔꯤꯕ ꯃꯐꯝꯗꯗꯤ ꯅꯨꯡꯁꯦ ꯊꯣꯛꯅꯕ ꯍꯣꯠꯅꯔꯅꯤ ꯗꯦꯟ ꯁꯣꯝꯗꯗꯤ ꯏꯟꯇꯦꯁꯇꯥꯏꯟ ꯂꯩꯔꯤ ꯏꯟꯇꯦꯁꯇꯥꯏꯟꯒ ꯁꯝꯅꯔꯒ ꯏꯟꯇꯦꯁꯇꯥꯏꯟ ꯃꯅꯨꯡꯗ ꯑꯣꯏꯅ ꯍꯨꯠꯂꯒ ꯅꯨꯡꯁꯦ ꯆꯦꯟꯊꯈꯤꯕ ꯌꯥꯎꯋꯤ ꯅꯨꯡꯁꯦ ꯃꯆꯥ ꯑꯣꯏꯔꯒ ꯆꯦꯟꯊꯈ꯭ꯔꯒ ꯑꯃꯥꯡꯕꯗ ꯆꯠꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯦ ꯁꯥꯏꯖꯇꯣ ꯃꯥꯒꯤ ꯆꯥꯟꯅꯈ꯭ꯔꯒꯗꯤ ꯏꯟꯇꯦꯁꯇꯥꯏꯟꯗꯁꯨ ꯐꯨꯟꯕ ꯌꯥꯏ ꯏꯟꯇꯦꯁꯇꯥꯏꯟ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯏ ꯗꯦꯟ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯨꯡꯅ ꯁꯥꯏꯅ ꯐꯨꯜꯂꯒ ꯍꯥꯏꯅ ꯇꯧꯕꯗꯣ ꯁꯤ ꯇꯧꯕ ꯀꯥꯟꯗ ꯅꯨꯡꯁꯦ ꯄꯤꯛꯑꯒ ꯃꯥꯒꯤ ꯁꯤꯁꯇꯤꯛ ꯗꯛ ꯄꯥꯏꯞꯇꯨꯗ ꯅꯥꯟꯊꯕ ꯉꯝꯃꯒꯗꯤ ꯂꯤꯚꯔꯗꯩ ꯊꯣꯛꯂꯛꯏꯕ ꯄꯥꯏꯞ ꯏꯟꯇꯦꯁꯇꯥꯏꯟꯗ ꯆꯠꯂꯤꯕ ꯕꯥꯏꯜ ꯖꯨꯁꯀꯤ ꯆꯦꯟꯒꯗꯕ ꯄꯥꯏꯞꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯐꯨꯟꯕꯁꯨ ꯌꯥꯏ ꯁꯣ ꯅꯨꯡꯁꯦ ꯁꯨꯝ ꯂꯩꯔꯒꯗꯤ ꯈꯔ ꯅꯥꯕꯅ ꯑꯌꯥꯝꯕ ꯃꯤꯗ ꯇꯧꯒꯜꯂꯤ ꯃꯤ ꯈꯔꯗꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯣꯂꯤꯁꯤꯁꯇꯥꯏꯇꯤꯁ ꯍꯥꯏꯕ ꯀꯟꯗꯤꯁꯟ ꯌꯥꯝ ꯅꯥꯕꯗꯣ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯃꯤ ꯈꯔꯗꯅ ꯅꯨꯡꯗꯣ ꯏꯟꯇꯦꯁꯇꯥꯏꯟ ꯔꯣꯝꯗ ꯍꯣꯔꯒ ꯆꯦꯟꯊꯈꯤꯅꯤ ꯃꯤ ꯈꯔꯗꯅ ꯃꯥꯒꯤ ꯄꯥꯏꯞ ꯔꯣꯝꯗ ꯗꯛ ꯔꯣꯝꯗ ꯅꯨꯡ ꯃꯆꯥ ꯑꯃ ꯆꯦꯟꯊꯔꯒ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯥꯏ ꯁꯣ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯣꯛꯑꯒꯗꯤ ꯀꯟꯗꯤꯁꯟꯁꯦ ꯂꯨꯈꯠꯂꯛꯑꯦ ꯕꯠ ꯁꯨꯝ ꯅꯨꯡ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯅꯥꯕꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔ ꯉꯥꯏꯔꯒ ꯍꯞꯇꯥ ꯈꯔ ꯉꯥꯏꯔꯒ ꯊꯥ ꯑꯃꯅꯤ ꯑꯣꯏꯔꯁꯨ ꯈꯔ ꯉꯥꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯏ ꯁꯣ ꯅꯨꯡ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯈꯟꯅꯕ ꯌꯥꯕ ꯀꯟꯗꯤꯁꯟꯅꯦ ꯁꯤꯁꯨ ꯍꯥꯏꯗꯤ ꯅꯨꯡꯁꯦ ꯑꯩꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯩ ꯀꯩꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯊꯣꯛꯇꯦ ꯑꯩ ꯌꯦꯡꯁꯨ ꯌꯦꯡꯗꯦ ꯍꯌꯦꯡ ꯑꯩ ꯁꯣꯛꯇꯅ ꯄꯨꯛ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨꯅ ꯅꯨꯡ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯁꯨꯡꯅꯥ ꯅꯥꯗꯕ ꯁꯣ ꯁꯤꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯏꯟꯗꯤꯀꯦꯁꯟꯕꯨꯗꯤ ꯅꯠꯇꯦ ꯇꯧꯕꯕꯨ ꯁꯨꯡꯅꯥ ꯅꯥꯗ꯭ꯔꯒꯁꯨ ꯅꯨꯡ ꯂꯩꯔꯝꯃꯒꯗꯤ ꯁ꯭ꯇꯤꯜ ꯖꯦꯅꯔꯦꯜ ꯁꯔꯖꯟ ꯑꯃꯗ ꯇꯥꯟꯅꯕꯤꯌꯨ ꯑꯦꯟ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯣ ꯈꯟꯅꯕꯤꯌꯨ ꯕꯠ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯀꯟꯗꯤꯁꯟꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯕꯠ ꯅꯨꯡ ꯂꯩꯕꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯈꯔ ꯅꯥꯕ ꯌꯥꯝ ꯅꯥꯈꯤꯕ ꯑꯇꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯊꯣꯛꯑꯒꯗꯤ ꯅꯨꯡ ꯂꯧꯊꯣꯛꯄꯗꯨꯅ ꯐꯗꯣꯏꯅꯤ ꯁꯣ ꯁꯤꯒꯤ ꯅꯨꯡꯁꯦ ꯅꯨꯡ ꯂꯧꯊꯣꯛꯄ ꯍꯥꯏꯕ ꯌꯥꯗꯦ ꯒꯣꯜꯕ꯭ꯂꯦꯗꯔ ꯑꯣꯏꯅ ꯄꯨꯂꯞ ꯂꯧꯊꯣꯛꯇꯣꯏꯅꯤ ꯅꯨꯡ ꯈꯛꯇꯪ ꯂꯧꯊꯣꯛꯑꯒꯗꯤ ꯅꯍꯥꯟꯋꯥꯏ ꯃꯦꯅꯤ ꯌꯔꯁ ꯕꯦꯛ 100 200 300 ꯌꯔꯁ ꯕꯦꯛ ꯅꯨꯡ ꯈꯛꯇꯪ ꯂꯧꯊꯣꯛꯅꯔꯝꯃꯦ ꯑꯗꯨꯗꯣ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯜꯂꯤ ꯍꯟꯖꯟ ꯅꯨꯡ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯅꯨꯡ ꯂꯧꯊꯣꯛꯈꯤꯕ ꯂꯝꯕꯤ ꯒꯣꯜꯕ꯭ꯂꯦꯗꯔꯗꯣ ꯍꯥꯡꯗꯣꯛꯑ ꯐꯣꯠꯆꯜꯂꯝꯒꯅꯤ ꯃꯊꯪꯗ ꯁ꯭ꯀꯤꯟ ꯃꯁꯜ ꯐꯣꯠꯂꯝꯒꯅꯤ ꯁ꯭ꯀꯤꯟ ꯐꯣꯠꯂꯝꯒꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯃꯆꯨꯝ ꯌꯨꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯟꯕ ꯇꯧꯒꯜꯂꯦ ꯅꯍꯥꯟꯋꯥꯏꯒꯤ ꯋꯥꯔꯤꯅꯤ ꯁꯣ ꯃꯁꯤꯡꯒ ꯂꯧꯊꯣꯛꯄꯁꯤꯅ ꯍꯦꯟꯅ ꯃꯤꯁꯨ ꯁꯤꯗꯦ ꯑꯦꯟ ꯃꯁꯤꯡꯒ ꯂꯧꯊꯣꯛꯄꯁꯦ ꯂꯧꯊꯣꯛꯑꯒ ꯃꯤꯁꯦ ꯍꯤꯡꯕ ꯌꯥꯏ ꯈꯪꯉꯛꯄꯗꯒꯤ ꯃꯁꯤꯡꯒ ꯑꯣꯏꯅ ꯄꯨꯂꯞ ꯂꯧꯊꯣꯛꯑꯦ ꯁꯣ ꯂꯧꯊꯣꯛꯄꯁꯦ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯀꯣꯂꯦꯁꯤꯁꯇꯦꯛꯇꯣꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯔꯠꯇ ꯂꯦꯞ ꯀꯣꯂꯤ ꯍꯥꯏꯅ ꯍꯥꯏ LAP ꯂꯦꯞ ꯀꯣꯂꯤ CHOLE ꯍꯥꯏꯗꯤ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯀꯣꯂꯦꯁꯤꯁꯇꯦꯛꯇꯣꯃꯤ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯀꯣꯂꯦꯁꯤꯁꯇꯦꯛꯇꯣꯃꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯀꯤ ꯍꯣꯜ ꯇꯧꯔꯒ ꯃꯁꯤꯡꯒ ꯂꯧꯊꯣꯛꯄꯁꯦ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯒꯣꯜ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯇꯥꯔꯦ ꯒꯣꯜ ꯁ꯭ꯇꯦꯟꯗꯔꯠ ꯍꯥꯏꯗꯤ ꯁꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟꯁꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕ ꯃꯐꯝꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯟꯗꯤꯁꯟꯗꯨꯅ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯒꯦꯔꯥ ꯅꯍꯥꯟꯋꯥꯏꯒꯤ ꯆꯍꯤ ꯈꯔ ꯃꯃꯥꯡꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯟ ꯀꯣꯂꯦꯁꯤꯁꯇꯦꯛꯇꯣꯃꯤ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯂꯦꯜꯂꯒ ꯍꯥꯡꯗꯣꯛꯑꯒ ꯒꯣꯜꯕ꯭ꯂꯦꯗꯔꯗꯣ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟꯅ ꯑꯦꯛꯁꯦꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯌꯥꯎꯏ ꯑꯗꯣ ꯗꯥꯏꯔꯦꯛ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯈꯤꯇꯪ ꯃꯤꯒꯤ ꯔꯤꯀꯕꯔꯤꯁꯦ ꯈꯔ ꯇꯞꯄꯤ ꯍꯛꯆꯥꯡ ꯈꯤꯇꯪ ꯁꯣꯟꯕ ꯍꯦꯜꯂꯤ ꯋꯥꯕ ꯍꯦꯜꯂꯤ ꯔꯤꯀꯕꯔꯤ ꯇꯞꯄꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯃꯨꯛ ꯆꯪꯉꯤ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯗ ꯁꯣ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯀꯣꯂꯦꯁꯤꯁꯇꯦꯛꯇꯣꯃꯤ ꯀꯤ ꯍꯣꯜ ꯑꯣꯄꯔꯦꯁꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗ ꯁꯤꯗꯩꯁꯤꯗ ꯄꯣꯔꯠ 1 2 3 4 ꯀ꯭ꯂꯥꯁꯤꯀꯦꯜ ꯋꯦꯗ 1 2 3 4 ꯃꯐꯝ 4ꯗ ꯍꯨꯠꯂꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁ ꯊꯤꯡꯖꯤꯟꯒꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯨꯠꯂꯒ ꯀꯦꯃꯦꯔꯥ ꯑꯁꯥꯡꯕ ꯑꯃ ꯊꯤꯡꯖꯤꯜꯂꯗꯤ ꯀꯩꯝ ꯎꯔꯣꯏ ꯃꯝꯇ꯭ꯔꯤꯛ ꯃꯝꯒꯅꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯃꯩ ꯑꯃ ꯀꯥꯞꯁꯤꯜꯂꯒꯁꯨ ꯀꯩꯁꯨ ꯎꯔꯣꯏ ꯀꯩꯒꯤꯅꯣꯗ ꯗꯥꯏꯔꯦꯛ ꯑꯩꯅ ꯈꯨꯠꯂꯥꯏꯗꯣ
ꯍꯥꯏꯗꯤ ꯃꯅꯨꯡꯒꯤ organ ꯃꯌꯥꯝꯗ ꯊꯦꯡꯒꯅꯤ so lab ꯀꯣꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯊꯤꯡꯖꯤꯜꯂꯒ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗ ꯒ꯭ꯌꯥꯁ ꯏꯟꯁꯐ꯭ꯂꯦꯠ ꯇꯧꯔꯅꯤ ꯒ꯭ꯌꯥꯁꯇꯣ 인절람이나 로인나 나간 짝크니 organ mayamje the space ama create tawni and light chu thalani and camera chu yaurani so manungda gas filled light chu uba and organ je loin urani side liver layni side gallbladder side intestine then khulai ahumna side gi manipulate tawraga hosiki gallbladder do liver degi setlani magi cystic duct to punjalamani mongonda chelakpa cystic artery have the aduzu punjalamani and gallbladder je lokthoni ꯄꯤꯛꯈ꯭ꯔꯕ ꯃꯈꯨꯟ 2, 3, 4ꯗꯨꯗꯒꯤ ꯀꯃꯥꯏꯅ ꯒꯣꯜꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯇꯣꯏꯅꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯒꯣꯜꯕ꯭ꯂꯦꯗꯔ ꯆꯤꯡꯊꯣꯛꯑꯅꯤ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯅꯤ ꯈꯨꯠꯂꯥꯏ ꯊꯤꯡꯖꯤꯜꯂꯒ ꯅꯨꯡꯗꯣ ꯑꯃꯃꯝ ꯁꯨꯝ ꯂꯧꯊꯣꯛꯑꯅꯤ ꯑꯦꯟ ꯅꯨꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯁꯤ ꯁꯨꯛꯇꯪ ꯄꯤꯛꯄ ꯍꯣꯜꯗꯨꯗꯒꯤ ꯒꯣꯜꯕ꯭ꯂꯦꯗꯔꯗꯣ ꯁꯨꯞꯄꯒ ꯆꯔꯛ ꯍꯥꯏꯅ ꯆꯤꯡꯊꯣꯛꯄ ꯌꯥꯔꯅꯤ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁꯤꯀꯦꯜ ꯀꯦꯁꯀꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯍꯦꯟꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯂꯩ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯗ ꯀꯦꯁꯦꯁꯁꯨ ꯃꯌꯥꯝ ꯂꯩ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛꯇ ꯇꯧꯕ ꯉꯝꯗꯗꯅ ꯑꯣꯄꯟ ꯑꯣꯟꯊꯣꯛꯄꯁꯨ ꯌꯥꯎꯏ and nungdo asomda chindaramba nungdo chappaga leiba gallbladder je pumkhatla leiba liver ga yam napsannaba magi anatomy da normal oidaba so sigumba complex cases su mayamam lei but aina harisidi just yamna simple classical case ki wari ne so si matangda mayamna anything hangningba khangning lerdi comments dum hangbiro as general knowledge ki type the theoretical knowledge oina I can provide some information but tasengna mi ama nabagi hangningba yengba leragadi doctor ama manakta general surgeon ama manakta chalaga yengthopiu thanks a lot for watching this video next video dum thengnarase bye